ngasidagi mafam kayada khongjang sangsinba hokre kholau kaya laukre NPF na makhoi yauna sarkar na lawba warep amabu semjin sasinbani haina phongdoraklabani na khudakta sarkar asidagi withdraw tawgadabani haina MPP ki president oinam Jugindro na haikre Miyam ki kudong chanabagidama quick service vehicle ama lamjingba motors na thambasi yamna fai haina district transport officer DTO Imphalis Simon Kaising na phongdokre amadi lamdam asigi youth singna north east pumbagi manungda khwaidigi talent leiba helli haina Manipur University ki administrator general singna singthakre Kurumjari Times of Manipur News meng daviri bapunangpu Elizabeth na taramnong chari housing miyam da pau sandok na pizari Bharat Sarkar amasung NSCN IM ani ki marakta lisang sena chatharakhiba santi ki wari hi waroshin ama tha asigi kunthra mathoi fawbada aroiba waroshin ama lakadoriba sina Manipur ki saktam da akaiba pirakpa yai haibagi chingnaba leibadagi tongan tongan ba civil society organization manga na punduna semkhiba kokomi na ngasidagi hauna October kunthra mathoi fawba khongjang kaya lepta na changsinaba lauthokraba matungda ngasi ahanba numit tagi Mahiroi amadi Mairapaibi singna khongjang sangsinkhre Poirei leimarol apunba Mairapaibi Manipur na sinduna Khuyathong crossing da miyam gi oiba wakan mifam ama pangthokre wakan mifam aduga mari leinana Poirei leimarol gi president Longjam Memchobi na haikibada Bharat Sarkar amadi NSCN IM ani gi marakta chathariba santi gi wari sariba sina yumlo nariba state singda akaiba natraga saktam mangba yaba thosal amata Bharat Sarkar na sinbigano maihorol dagi hauna furup kayana nungsi chanana khundaduna leiminaraklaba furup singi marakta nungainadana ba tobigano Karigumba waroshin asina Manipur gi interest kaiba yaba thabak tawraklabadi koko mina tumina yengduna leiroi haina mak naikhi Kunthra ma to isgi manungda Manipur saktam kaiba yaroi haiba wapam je akoi gi iramdam asigi MLA chief minister yauna sengdokpam toi natragadi akoi karigumba baro sakana karigumba machida thugaiba yaba Manipur saktam kaiba yaba yaura gadi akoi Manipur da level civil rights organization kokomi gi matung ina akoi akan ba khongjang sanction na bai damak ta koi ngasi su ima oregi ima singi lup singa akoi ngasi Manipur da leiba koi orei lai maron gi lup khuding makal loina na kan ba khongjang sanction ngani Nungthilgi pung ama rom tarakpa matamda police ki kangbu laktuna wakan mifam adu thugaikhi maduda khongjang sangsin ba imaibel singa police ka akan mamongda muknakhe police ki thawong adu bo Mairapaibi singna penda ba phongdokhi Nakalamaromda miyam gi khongjang asibu sawaladuna Johnson Higher Secondary School gi mahiroi singna su school gi gate tholaktuna kholau kya laukhi Students Union ki Social and Culture Secretary Khetramayum Dizen hakibada NSCN IM thamnaba themnaba honabada Manipur na usin oiba yaroi kanglu furup naiba mawongda chatharakliba India gi thawong yaningde waroshin pubira o wakai di pubira kanu haina mahak naikhi Manipur gi ngamkhai amadi apunbagi Manipur gi apunbagi saktam sokpa yaroi amadi akhoi gi mathong chadaba thawong asigi mayokta Manipur praja miyamna sangchalakpa khongjang khuding makta akhoju Manipur gi mahiroi amoina saruk yagani Manipur bu macet thugaina bohonariba NSCN IM group pu themna bohonabada Manipur ka helakpa yaba India government na thorang lawraklabadi mamang da thokiba thongdok tagi hena achoba thongdok thokloi haininga leiti haina koko mi gi Makhada fam kiba wakat mifam amada kangla mai gi president Lerik Lemana phongdokrai Manipur da kai na bohonarakpa khoi gi purup masen dal tim nungsi sanana sahili sang sinna sahili sing kaya le aba puari le jaraba ningthau palam baleba oi basuma Manipuri da Manipuri bu macet India government na thugai na bohonarakpa kana go purup ama themle bohonarakpa da ai khoi Manipur da leiba mipong khuding mangna ai khoi thawai yauna tunggi tamakta Manipur kai da na bagdimukta khongjang kaya sangsala ani
अमरोमदा थौदा बाबोक लेकाई मैरा लुपनसु कोकोमी की मखादा कैसामपा थौदा बाबोक लेकाईदा पीसतो की मतंगदा चेक्सिन मिफम फमख्रे मिफम अदुदा सरुक याखिबा मैरा लुप की एडवाइजर सोराइसम शांति लेमना नगा पीसतो की मतंगदा मणिपुर सोकपा यारोय हाइबेगी पल अदु थिंगबियो मैहोरोलदगी हौना अथौबा कया नांगाक्तुना लाक्लिबा लमदम असिदा एमएलए हुंफुना मियामगिदमक खलगा मणिपुर कायबा यारोय हाइबेगी फिरेप अदु लोबियो हाइना महाकना हाइखि ngasi oiriba emeli hompu asina isagi phamase thado piraka chongthopiba matam oire habase akoi tasinga thamjeningi aduna akoi kokoi mina sanghilak palaiba ki oiba iramdam kanana bagi asuguma tongan tongan ba isu kaya da akoi hariba akoi lekai asina akoi hanba laitana akoi gi hakjang da angang ba ina cheliba makai iramdam gi damakta akoi thawai khobak ta haplo hotnagani habase masi akoi haijeningi कोकोमी की मिटिंग मखादा नुपी समाज समदि कोनुंग लेका यूथ डेवलपमेंट क्लब ना मपुंगोबा थौदांग लौदुना माइकई अदोम की मियामनसु वांखई कोनुंग लेकाई दा खोंजंग संगसिनखि वाकत खोंजंग अदुदा मणिपुर की अपुनबा की सक्तम कायबा यारोय इंडिया ना कांगलुप लाइबा थौसिल तौबा यारोय मणिपुर की एमएलए सिंह दिल्ली दा चलु एमएलए हुंफु नरोल चुम्बु फिरेप लेपु अमदि इंडिया ना मणिपुर थुगाइगनु वारोशिन पुरउ वकाई पुरकनु हाइना इबा पोस्टर सिंह थेटखि सरकार एनएसएन आईएम के अनेक शांति की वरी सार्वदा मणिपुर के अपुन सक्तम कायबे यारोय इंडिया न कालुप नाइबा थौसिन तौबो यारोय मणिपुर के एमएलए सिंह दिल्ली दा चलु एमएलए हुंपु नरोन चुमु फिरेप लेपु इंडिया न मणिपुर थुगागनु अमदि वारोसिन पुरो अमसु वाकाई दु पुबिरकनु हाइबो मेसेज असे पीनबि तबक्ता कोइ ngasi sit in protest पांगथोक जाबाने खोंजंग असिमक फुमलों दसु ओल फुमलों नुपी लुप अमदि मैत्रबाग क्लब न सिंधुना वाकत मिफम चथखि फ्रेमवर्क एग्रीमेंट की वारोशिंदा मणिपुर की इंटीग्रिटी सोकपा यारोय हाइबा बैनर थेतुना चथखिबा वाकत मिफम अदुदा माइकई अदोमगी मियाम अमदि मैरा पाइबी सिंगना सरुक याखि लमांगदोंग अपुनबा नुपी लुप लमांगदोंग इमा कैथल डेवलपमेंट कमिटी नसु कोकोमी की मिटिंग मखादा बिसेमपुर बाजार दा खोंजंग संगसिनखि खोंजंग अदुदा कैथल फंबी इमा सिंगना ngasi नोमगी ओइना सिंथा लेपतुना सरुक याखि चेरक सिदा खुराई केंद्र की तोंगान तोंगान बा लुप सिंह पुंदुना सेमखिबा कोऑर्डिनेटिंग बॉडी खुराई न सिंधुना ngasi संगीत कला संगम हॉल खुराई लमलोंगदा अपुनबा मिफम अमा पांगथोक्तुना चथरिबा नागा शांति की वारी असिगी वारोशिन पुरकपा मतमदा मणिपुर की अपुनबा की सक्तम अमदि ngमखैदा अकायबा पीबा यारोय हाइबगी फिरेप लौरे हाइना कोऑर्डिनेटिंग बॉडी खुराई की चेरोल अमना हाइरकली चेरक सिदा ngasi नोंथिल मणिपुर की गवर्नर नासमा हेप्तुलाना हौजिक लमदा मसिगी मियामना नुंगनांगबा लेरिबा अमदि मियामना चंगसिलिबा खोंजंग असिदा पामदबा थौदोकसिंग थोक्तनबा मणिपुर पुलिस की डीजीपी एलएम खाउते अमदि मणिपुर की चीफ सेक्रेटरी सुरेश बाबू कौदुना लौखतपा याबा चेक्सिन थौरांगसिंग लौखनबा वा तानखरे हाइरि पाउगी मरता नते मब्रेम लौजरी Prabhavati Handloom brings you special offers for Ningol Chakoba. Ningol Chakoba na lakpa sida makhal kayagi fi fanek fangbiragani. Laisabi, yum palabi, ahal oiraba ima sing na set payaba, inbayaba, fizol kudingmak fangbiragani. Ngasimak lengsen birau Prabhavati Handloom. Moirang khom sawai zam lairak machin natraga aikoi gi phone number 6909126615 natraga 700580023 da call tawirau. Prabhavati Handloom. ब्रेक की मतुंग ताराम नौचरी ngasi jiribam की बाबूपरा दा लेबा जिरी इमा मैरापाइबी अपुनबा लुप की ऑफिस जिरीबाम दा लेबा CSO मैरापाइबी सिंह अमदि स्टूडेंट्स ऑर्गेनाइजेशन सिंह पुलगा मिफम अमा पांगथोक्रे मिफम अदु पांगथोक्लबा तुंगदा कोऑर्डिनेटिंग कमिटी जिरीबाम ऑन मणिपुर इंटीग्रिटी हाइबा कमिटी अमा सेमखिबगा लोइनना थौपुगदा बसिंग खनख्रे कमिटी अदुगी कोऑर्डिनेटर ओइना खनख्रबा वाई संजीव सिंहना ngasi semliba committee asi manipur gi ngamkhai kaiba yaroi haiba committee amani hauzik manipur da orakliba miyamna mi painari ba asi india government amadi nscn im ani gi marakta pisto ga si gi waroshin purakpa matamda manipur gi oiba interest amata sokpa yaroi karigumba manipur gi interest sokpa yaba thabak tawrakpa tarabade coordinating committee on manipur integrity gi makha da sanction ba yaba democratic oiba khongjang kaya ma sangsilakani haina फोंदोखी ngasi se jiri bamda lai riba tongan tongan ba
civil society organization maira paibi satra singi lup ge oiba apun ba mifam ngasi jiri bam da leiriba jiri ima maira pa akhoi gi jimpal gi office ta ngasi apun ba ge mifam The Naga People's Front na mapungoiba thodang lauduna ngasi Kohima da leiba party asigi central office ta pangthokrai mifam aduda legislature wing core committee senior leaders amadi frontal wing gi leaders sing saruk yakhe mifam aduna Naga santi gi waroshin ama purakadoriba sigi matangda kupna khanakrai mifam aduna kari karamba warep sing lokhibage haiba du chapchana khangba ngamdri Sarkar paibada yauduna khudong chawa kaya fangliba Naga People's Front NPF na makhoi yauna sarkar na loba warep amabu semjin sajin bani haina fongdoklaklabani na khudakta sarkar asidagi withdraw tawgadabani sarkar asina su party asibu sasandagi lawthokadabani haina Manipur People Party MPP gi president Oinam Jugindro na fongdokrai wafam asi ngasi polo ground maningda leiba MPP gi office ta pangthokpa pawgi mifam amada fongdokhibani Manipur Pradesh Trinamool Congress Committee Democratic Bharatiya Samaj Party DVSP RSP NCP gi luchingba kaya su pawgi mifam aduda saruk yakhi President O Jugindro na makha taraduna state asigi territorial integrity gi wafam da MPP na lising amaga chamapan ga marifutara manga gi mamangdagi stand tawduna lakli party gi election agenda fawba oiduna state asigi apunba gi saktam kaidana ba honakhibani Bharat Sarkar amadi NSCN IM gi santi gi wari gi waroshin purakna ba honabasidi MPP na taramna oi adubu state asigi apunba gi saktam kaihanna ba honabadi party na kaidongnungda yaba ngamloi Ngarang all political party ki mifam da NPF ki working president Robert Maram na mifam aduda fongdok khiba wafam angak popo e NPF ki mihuna ayaba piduna puna law khiba warep adubo ngasi NPF na semjin sajin bani haina press statement tholak pasi angak popo e wafam asi NPF na khudakta handokpaga loina na sarkar dagi withdraw tawgadabani paliba sarkar asina su miyang gi mayokta leiriba NPF asi sarkar dagi lokthokadabani haikhe amang belite ngangjasnu haidin leibni adubu Manipur party na sigum tanja si yokshelapa gandadi akhoi tumin ni thopu yaraktre leiba amgi si minister yauna lorok poware aduda sei Manipur ki territorial integrity kaibe yaroi karigum makhal gi Manipur da Naga Territorial Council gumba Supra State gumba Getan Nagaling Museum Yaroi had no word of Domabu, Simpson Sazermani, I will possess Moko Handuk, Haningi. MPP na General Secretary Oriba H. Jita Sena Hakibada Ngarang Pangtokiba all political party ki mifam da NPF ki oina working president Oibani Haiba Robert Maram Koba ama saruk yakhe magi party ki wafam thamlakpada NPF ki oina di makhoi yamna ware yaragadi IM na Haiba wafam masada ya krasi Haiba wafam fawba thamlakhe wafam adu atopa party ki luchingba singna yaningdaba wafam sing thamlakhe mifam adu na ayaba pikhiba matamda NPF ki oina su ayaba pikra ngasina minamba wangang amangang lakpasi angak popoe thawo ngasina NPF na mamai ani longi haibasi mayek sengna tai haikhi agreement maram kan da khoi mamang da khoi gi government of India na piki statement leire Bharat Sarkar na Naga sing da pan Naga concern body amadi autonomous council sem bada ya pire haigre Naga gi flag tongan ba Naga gi constitution tongan talak badu di aroi bawani mamang da moina om ga thamma pot mayam yauri masigi posting ji India government amadi NSN IM na loan na Lautuna kan da Manipur kai ya thok tor kadra habagi represent ni khoi lejari se aduna ngasi mak ai khoi ngarang ki all political party ki meeting da loki wari ki matungina ai khoi party khuding mana yana ki wari tu ki matungina ngasi ai khoi drafting committee ma sem re MPP yaujari adu drafting committee de khoi tangai phadana Manipur shok tana ba madi Manipur shok pu yaroi da ba wari myam tasan la kan de khoi mai nam concern union minister da madi prime minister khoi che thana khoi plan tawjari Manipur party Sarkar kayak paidana Manipur sem na lakshara Manipur party ma Manipur da sasan tawraga lei political party mo ina leijari haba si kaubi da phai haba si thamjage masina ekhoi gi NSN IM amadi NPF kum da khoi na warning tawjabani haba si thamjaraga Manipur kaidana khonhan biyo Manipur kai na basal taraga di mado ekhoi MPP na ekhoi lema thara
Paugi mifam aduda saruk yakiba Manipur Pradesh Trinamool Congress Committee ki State Convener Dr. T.H. Inauchana MLA Hungfu Hauzik Fau Kari Tauduna Leribage Party Kayagi mifam da NPF na saruk yaraga Oidaba ngangbasi political gi ethik khangdaba mali NPF haibasi sarkar paibada saruk yaduna khudong chaba kaya fangliba party amani sarkar na laurakpa warep phong na singnarakpasi tarai na longdi haiki na thamme harkanda MLA umpuchina tawgada thabakto तौदना हौजिक हाइबुंग हाइबुंग तौना तौबा याबगी मोंग दा लेरिबसे अखोई पार्टीस ना यामना पेंदे लेरिबा ngasiगी चीफ मिनिस्टर श्री एन बिरेना पाइखलकपा थबक थरुंग खुदिमक्ता हिरमसिगा मई लेनबा थबक थरुंग खुदिमक्ता पार्टी सिना अकनबा मोंगदा अखोई मतेंग पिगने याबा फमसे प्रेस मीडिया की फमदा थमजरी DBSP Manipur State ki President CH Premchandra na hakibada ngarang party kaya gi mifamda NPF na fongdok liba wafam asi state asigi miyam gi mayoktani NPF yauna lawkiba warep amabu nongalaga semjin sajin bani haina tholakpasi sarkar asina lumna lawbiyo party asina su state asigi integrity gi wafam da kaidawnungda yasinaba tawroi haki Karigumba lamsang chatpada gari yaraktaba tholakpada sembagi khudong chadaba lakpada koknaba quick service vehicle ama lamjingba motors na thambasi yamna fai haina district transport officer DTO Infalis Simon Kaiseng na phongdokrai wafam asing asi ISBT da pangthokpa Asok Leyland bus link smart 42 plus D seater amade Asok Leyland quick service vehicle launch tobagi thoram da phongdokhibani Lamjingba Motors na sinduna pangtokpa launch tobagi thoram adada Lamjingba Motors ki managing director Wycombe Herozid general manager Yumnam Roman amade Lamjingba Times ki chief editor H Achauba Sarma su saruk yakhe gari ani adu launch tobaga loinana DTO Infalis Simon Kaising na makha taraduna anoba makhal ki set nifu nithoi oiba bus sama ngasi set asigi miyamda Lamjingba Motors na khudol tamba amade lambida gari yaraktaba matamda machak suna yauraba semnaba gari makhal ama miyam gi damak thambasi yamna fai masina gari yaraktaba gi awaba leibadu kokpa ngamlagani Lamjingba Motors na Asok Leyland gi oiba anoba makhal gi gari kaya miyamda fanghanba si thagat ngai ni haiki Lamjingba kanona finance puthoiba Asok Leyland 42 seated adu 42 seated se ai moddi Manipur level lambi thong chingman gi haragadi turning da kai yamna convenient over adu ko yam comfortable ogida gari ne ane lojai ti Lamjingba smai thoriba atei di thorpa mayam ning je ai moddi yam masi thagan ngai ni maramdi Manipur si pikro lamni aduga lairaba state mani masida thau phangdaba angang sada laira su hero mayam leiri moide at least yam kharam gai di khitang di orsu mateng bamngani haibse ai really I appreciate Lamjingba Motors ki General Manager Yumnam Roman na hakibda fire alarm yawa anoba bus makhal asi set asigi oinadi ahan bani set nifu nithoi oiba gari makhal asi mapangal yamna kanba oibada natana sijanabada nungaiba makhal gi gari ni amaromda quick service vehicle asisu Asok Leyland gi oiba gari sing mafam amada hekta yaraktaba matamda sembagi khudong chaba leigani darkar aba machak sing suna yaurba quick service ki gari asina yaraktaba mafam adu fawba changsinduna sembagi khudong chaba lei haiki अदो प्लस इधर याम साथीने एट्रैक्टिव ओइबा पोट अमा हाना यावदो पोट अमा इमरजेंसी फायर अलार्म यावरी सिगी पोसी मयामदा हजिक टिल डेट हजिबुक्ता कनामतु यावदि अदो बट स्टिल हजिक अखोगी सी गाड़ी सिदा अनोबो ओइना मेकानिजम ओइना हाकले अदो मसिगी गाड़ी से सिंग ओइगरा अमो ओइगरा अदुम फजना अदुम सिनबा याबा गाड़ी नि क्विक सर्विस सी एक्चुअली अखोई समना हाबदा सी अखोइना इनबिलन लाकपनि आदगी लाकपसिदा कमाइन तोगेदा मयामदा गाड़ी राक्ता मतमदा सिंग ले राक्तबि यावी अदुगा याम जगह चादब जगह लापि यावीको अदुदा अखोइना मसिगी सिना प्रोवाइड तौरकांदा जगहदि यौनब थौजन जरगा अखोइना सर्विस तौजबनि अदो हाइबा क्विक सर्विस से अखोइ समना हाबदा वर्कशॉप अमा फुल इक्विपमेंट यावरबनि से Kuntra Humdoirak Shubha Manipur University Inter College Youth Festival Lising ni Taramapan ngasi Manipur University gi Centenary Hall da hawdokrai thasi gi kun manga fawba namit humni chupna chathagadaba Youth Festival adu hawdokpagi thoram da saruk yakiba Manipur University gi Administrator General Singna lamdamasi gi youth singna North East Pombagi manungda khwaidagi talent leiba Henley sports da khaktana tana art and culture education amasung entrepreneurship ki field kaya da su university asina chahi khudingi sinduna Pangthokliba Youth Festival asinasu achoba platform ama piri haiki. My own experience has been that the boys and girls, the youth,
of Manipur has been the best in Northeast. Why I say best is I have seen it in the field of sports, in the field of art and culture, in the field of education. I am happy that the MUSU is organizing this youth festival and giving opportunity to all our boys and girls to show their talent. We in the university, we will support this festival with all the assistance which we can give. And I wish the festival and the MUSU and their representatives the best of luck. Paugi merta nate mabre amam lozari. Hey Lola, nak phone yaw bra? Yaw eh. Lang jim mo kep kau ne, apang? Ay kau tu le. Manipur ya han 24/7 service oiriba lamjing ba cab service namyam gi seva tawjari. Manipur ki district sing amadi mapal lam sing loina na luhongba amadi atay thodok sing gisu discount pijari. Ningol chakau bagi damak akhan naba hour package discount pijari. Ngasi mag book tobiu hena akupa marol gi damak lamjing ba cab service Nagamapal Rims Road near Nijayananda Temple. Welcome to Times of Manipur. This is Haripriya Chongrang giving you news in Hana na fanglamba kang lafut ki product singi mathakta anuba product sing haibadi Milky Balls asomya mixture amadi alu bhujia na chingmasing asi hauzik iramdam gi kaithel da fangle kangla gi anawa product sing asi mayam su amungtang mahaw yingbi Kangla Break himatung da taram nong chari makataw pau pizari. Development and Protection United Voluntary Organization DUVPO Nambol amadi Nambol apunba nupi lupna mayay kaba ni sagi mayokta sangsilakpa khongjang gi saruk ama oina Nambol gi tungan ba mafam kaya dagi fagalaba yungaw liter chanirom may thaduna manghankhrai Ngarang Nambol Bazar da fagalaba yungaw sing may thaduna manghankiba duga mari leinana DUVPO Nambol gi President Taurem Khaba Khumana lamdam masida inkhalakliba naha kaya maya kaba chinjaki ipakta takhigadabadagi kannaba honaba sida organization sing amadi miyamna punna mateng pangbiyu haki Som jalur hai anto Hariba khongjang asi khoi makata na khoi sanchin thigani loinana kunai si kandabya di haibagi mayonda khoi khongthang asi haugi yamna kanna sanchin lai khongkya da khoina khungang khoi laikai da khoina sang chatpa matamda laikai gi lady club organization sing aduga maya pabi cecil sing aso khoina mangjongna na hanana khoi si piduna khangan khaba adugi matungina khoina lakpa drive lakpa matamda Mapung phana mateng pangminaduna khoi khusamnaduna hariba khongjang ase mai pangna muktang kunai si kan ba hona minasi Thobal Police na alada amadi anjuman gi thomi singi matenga loinana ngarang numidang pung 10 rom tarakpada drug chaba amadi yonba miyoi ahum ga konana yamlaba drug ki polam sing fagat khrei ahan ba drug chaba chingjau mamangdagi Pushum MD Achobagi Machanupa Pushum MD Ali Chahikun Mayumdagi Fakhi Mangondagi SP Guli Yankai Funky Kona Ali na Haidorak Padagi Lilong Dam Makhadagi Drug Yonba Dam Mathakdagi
Pusham Salaudin gi machanupa Pusham Salman Hussain chahi kuntaret amadi Lilong Chingkham makhadagi Leikhidraba Khulakpam Nizamuddin gi machanupa Khulakpam Sarif Khan chahi kunithoi fagatki Makhatana makhoi gi machindagi Lilong Haroibe Mayai Lekaidagi Habibur Rahman gi machanupa chahi kuntra manga suraba Akhtar Hussain gi mayumdagi SP Guli Lising Tara Marika Chamaga Tara Humdoi Cough syrup bottle Marifutara Mapan amasung heroin number 4 gram Tara nithoi fagatki Adubo Akhtar Hussain di nanthokuna chen kre hairi. Amaromda ngarang numidang pung taret makhairom taba matamda Yumkhaibam Athletic Development Association Yada Khergaon Yumkhaibam Imphaliski Thaumi Singna Kairao Auto Parking da Chathakiba Thiba Humbagi Thabakta Mioi Ama SP Tablet Piece Chamaga Nifu Amadi number 4 gram manga ka konana fare Faraba Polam Sing adu Miyamangda Mai Thaduna Manghankre Chathakiba Khongjang aduda Imphal East District Police ki matam chana pau pirabasu matam chana laktabadagi khoisau naraba miyam na fagalaba polam sing adu mai thaduna manghan khre hairi Mayai kaba nisagi mayokta sangsilakpa khongjang gi saruk ama oina pasoi langjing gi CRPF camp ki akoibada Chathakiba khongjangda mairapabi singna yungang amadi yungau kaya fagalaba matungda thugaiduna manghan khre Diwali kumhai mangoinana Thangmaiban Kendragi akoiba mafam singda Diwali sanaba thingnaba Thangmaiban United Club na changsilakhiba khongjanggi saruk ama oina Kendra asigi tongan ba mafam singda Chathakiba drive ta fagalaba Diwali maru amadi Layum Singh Club ki member singna Imphal West District Police ki SP da khusana krai panba yabadi mamang da sufagalaba Diwali maru amadi Layum Singh Police ta khusana ba laikhrabani Akaknaba pau fongbadagi Imphal East Commando amadi Taruk Shiba Assam Rifles ki apunba kangbu amana Khurai Ningthaubungda leiba Oil Pump manaktagi aina thingkraba Pripa ki mioi ama faraba mioi adugi maming Irungbam Inaung Chamaite chahi nifunithoi sure Thaubal Dam Police Station manung chanba itham mamang lekaidagi Irungbam Girani Maite ki machanupani mahak makha taba wahang pahong taunaba Porompat Police Station da sinakrai Che chang yaudana India da naronda changlakpadagi Rajasthan Police na faraba matung jail da chahi taret makhai leiraba matung da mahaki fadok matam loraduna Rajasthan Police na Myanmar Authority da sinanabagi damakta more da purakhiba Rohingya Muslim MD Fayaz Ahmad chahi nifu taret apokpa MD Sahid Ahmad Certificate of Identity yaraktabadagi Myanmar Immigration Official singna low haiba yarakhidrei mahakpo ngasi ayu Myanmar Authority da sinanabagi damak moregi Immigration Officer oriba SDPO L Megavarna More Police OC Letkohau Baifai amade Rajasthan Police sing yauna More Gate number 1 romda leiriba India Myanmar Iron Bridge ki Myanmar Immigration da sinanaba pubada Certificate of Identity yaraktabadagi Myanmar Immigration Official singna low haiba yarakhidrei Masigi matungda amuk hana fado adu More Police Station da thamkhrei Ngasi nungthil More Police Station ki manung chanba El Jawjang Village ki waiting shed manakta bom oigani haina chingnaba posakama leirambadagi miyamna mipainaba poknakhrei khudakta Assam Rifles ki kangpuna changsinduna yengsinbagi thabak chathakre hairi Thasi kunmathoida Imphal da leiba DGM office da memorandum pisinba changbada CAF and PD Welfare Association ki advisor Kavita Chanu da DGM na life attempt torapabu yaningte mahakpu lo ki oiba hakpa chairak pigadabani haibana CAF and PD Welfare Association member Huirem Memita Devi na haikhrei Jiribamgi Hillgard Community Hall da pangthokiba Paumi Singa Unavadu da sarukya kiba Mayang Lambam Ibemcha Devina Jiribamgi FCI da thabak sujariba lever singi imung manung ase makhoina piriba thagi lupali sing ania sina imung manung puna bokhonabada yamna awawa ma oire maram aduna mari lainaba department na athuba matamda meeting changbiduna lever singi imung manung na thengnariba awawa se kokhanbiu haina su phongdokhi lever singi mama ama oiriba Konjengbam Binda Sakhi Devi nasu macha singna wana thabak subadi asum chatli adubu imung manungi lehoriba nupi angang singna de paisa pusalaktabadagi awaba amadi angang singi school fees thiba ngamdaba asi yengba ngamtre maram aduna hauzik paliba lengak na meeting changbiu haiki Yadrene bungo khojine khangjo khangde anju oiramina ne isa singina ne thabak subani du na na chachi du machali mai nupi ngang na sune
पैसा पुसलते हजी चाकौ मतमजू जौरे इंगांगी पैसा पीनिंगाइसु लेते स्कूल की पैसा पीनिंगाइसु लेते अखोइसिना ताबदे याम वारे अखोइना मतेंग पीबसु ngamde अदुबु तौइबा सरकारसिना करी कनो तौदना असिना खरा मामाय ओनसनबिराजी इमाओय थमोइसिसु नुंगाइगदबनिने बुंगो पाउगी मरथा नाते मब्रे अमा मुलौसरी निंगोल सिंगी अखनब कुमई निंगोल चाकौबना लाकपदा धमाबती एम्पोरियम ना अक्टोबर 19 फाउबा चादा 19 डिस्काउंट पिजरी अककनब मतम खक्तमक पिजबा डिस्काउंट ने निंगोल सिंगी मखल कयागी फीगे वांखई फी रानी फी ब्लाउज टॉप्स फी फनेक न चिंगबा मखल सुना फंगबिरगनी ngasi maglengsen biraksi dhamabati emporium ghari makhalaikai near pakamba fort contact number 7085186485 natraga 7005946596 ब्रेक की मतुंग दा ताराम नौचरी इम्फाल की मस्जिद रोड की मायोक नबदा नौना साबा नूर ज्वेलरी स्टोर ngasi वावगाई केंद्र की एमएलए एमडी फजूर रहीम ना माइकुम हांगदोक्तुना मियामदा सिनाख्रे थौरम अदुगा मरी लेना एमएलए फजूर रहीमना हांगदोक्लिबा ज्वेलरी स्टोर असना लमदम असिकी समिट लोंदा चावना मतेंग पांगबदा नतना कानाबा कया पीबा ngamlagani अमरोमदा पौमी सिंगना हंगबा वाहंग अमकी पाउखुम पीरदुना एमएलए ना फुरुप कयाना लेमिनरिबा लमदम असदा फुरुप मसलगी मरक्ता नुंसिनबगी मरी चेसन हंदुना नुंसी चानना लेमिनबा मथौक ताई हाखी बस एज ए कोई पॉलिटिशियन होना कोई मणिपुर से जाति खुदिमकना कोई खुदा मीनबा अदुगुम्बा कोई सिदा मै जावना चावना लेरिसी कोई मैतै नि अदु लेरिबा कोई ट्राइबेंदा कोई ग्रुप अनि थोए नागा हाइबमा कुकी हाइबमा अदु कोई मुस्लिम का सुमेना कोई खुदा मीनबने अदु मसी कोई जाति मानना नुसी चानना लेमिनबसु पामी मसिदा अमगा कोई माइ माइगी फुरुप की कोई लेरिबा कोई लम तोंगान तोंगान कुकीसु कुकी की तौजरगे हेरबा नागासु नागा की तौजगे हेरबा अदगी मुस्लिम सु तौजगे हेरप लागदी कोई मणिपुर से करी ओइबा तागे अदुनदी कोई मणिपुर काइबा यादे हाइबसे एज ए पॉलिटिशियन अम ओइना मियाम की सेवा तौबा अम ओइना मसे कोई हानदगिसु लाउदना लाई हाइदुना लाई अदुगा कोई मसी नुक्सी चानना कोई मणिपुर काइबा यारोय कोई मणिपुर अम खक्तनी चिंग तम कोई इचिलिनाव हिंदू मुस्लिम जाति पुनम कोई अम खक्तनी इरैपाक सुपरमार्केट हाइना मिंगथोनबा ग्रोसरी दुकान अमा ngasi केक्रुपा नॉर्थ एओ सिदा हांगदोख्रै हांगदोखिबा थौरम अदुगा मरी लेना इरैपाक की CMD सिराजुद्दीन शेखना ngasi हांगदोखलिबा सुपरमार्केट असिना लमदम असिगी मियामदा चावना कानाबा कया पीबा ngamlagani सुपरमार्केट असिदा होलसेल अमदी रिटेल अनिमा की खुदोंग चाबा दो फंगनी हाइखि अखोइसे अखोगी FMGC यामना फास्ट मूविंग कंज्यूमर आइटम्स हाइबेताई सिगुम्बा अखोगी नोंगमदा चंगदबा याद्रबा इमुंग अमदा अमदे अखोगी लाइफता चंगदबा याद्रबा पोसाकसिंग दो अखोई मखन सुना फंगनबगी अदुमैना अखोइना थौरांगजबा अदुगुम्बा अखोई कलेक्शन की कनोमनी ngasi ayu pung 10 makhairom tarakpa adwaida sagolban salam laikai da leiba electric transformer ama khanghaudana mai horakpadagi lamdam adom gi miyamna mi paiba poknakrai amarom da chaliba chahi asida manipur university manungda su transformer mai horakpagi thaudo asi thokpa laikhrabani tungda asigumba mi painingai oiba thaudok sing asi thoktanaba mari leinaba authority na midyeng changhaningbagi apamba phongdoknarakli आसाम की होजाई सिविल डिस्ट्रिक्ट हेडक्वार्टर शंकरदेव नगर लेबा श्रीमंता शंकरदेव कृषि विकास केंद्र अमदी मणिपुर कला कृषि केंद्र अनिना सिंदुना मैतै नाट की ओबा जगोई की वर्कशॉप अमा पांगथोख्रै था सिगी तरा तरुक्तगी हौदुना नुमित 8 नि चुपना चथाखिबा वर्कशॉप अदुदा पुना महिरोय 52 थोइना सरुक याखि निंगसिंग बयाय आसाम की होजाई डिस्ट्रिक्ट लेबा मणिपुर कला कृषि केंद्रना लिंखतखिबदगी हौदुना मैतै नाट पु कन्नबा चौखतनबा अमसुंग संदोकनबा थबक थौरम कया लेपा लैतना पांगथोक्तुना लाक्ली मबुक्ता थांगना थिलंबदगी मियोय अमा सोक्तुना नॉर्थ एओ सिदा लेबा रास मेडिसिटी दा अरुबा फिवम दा लाइकतनाख्रै थौदो अदुदा चेनरिबा मियोय मियामना फारबा मतुंग इरिनबुंग पुलिस स्टेशन दा सिनाख्रै थौदो असि नहानुमिदांग पुंग 9 मखाइरोम ताबा मतमदा कोंगबा इरोंगदा थोखिबनी सोक्तुना लाइकतनरिबा मियोय अदु लाइकाय अदुमक्तदगी अथोकपम कलाम जोय चाही 53 अपोकपा लेखिद्रबा कलाचान कवै महापुथांगना थिलमलिबा मियोय अदुना बासिखोंग
Maimom Lairaktagi Soibam Amuba Chahi Humfu Apopa Laikhidraba Thambal Ngau Kawi Hairi. Leba asigi mafam khudingda pangthoknabagum Thawal District tasu National Voluntary Blood Donation Day lisingni tramapan ki palan thoram District Health Society Thawal Association of Voluntary Blood Donors Manipur Thawal District amade Blood Bank and Transfusion Unit District Hospital Thawal ahum na sinduna ngasi DC Complex Thawal da leiba Counting Hall da pangthokrai Thoram aduda CMO Thawal Dr. N. Jendakumar Singh amadi SP Thawal Dr. S. Ibomcha President Member Singh oina saruk yaki Palan numit asiga mari leinana Voluntary Blood Donor Association gi mioi singna khongchat ama chatkibaga loinana lemna I dan toki Thoram aduda wangangladuna SP Ibomcha na lamdam asida leriba I gi awatpa sing asi mensinaba aikhoi gi marak mangkhra gadaba I sing Pithoktuna I fangdabagi awatpa mayok nariba mioi singi mateng pangsi aikhoi khudimok na I pibagi hainabi thamsi loinana mioi bagi punsi kansi haiba wafum sing SP Ibomcha na phongdokhi Blood cancer kuma na was kuma to di lepre na pagi se kapa ka do ni da ka o ni adagi makai da only pagi mani o ni ka pa sa to da pagi pek to ba pagi tongan se mo ba I ga le tu ma ka mu su ka pa do ni ado ne I ki ba si koi ma gi mi o ni tu chi da ya mi ba ya ka aduna EPC mi o ko kan ba do na koi chi sa pa si na se ma ga Pagi lebih Hanagi Minister Oramba MPCC ki member M Okendrobu Manipur Pradesh Congress Committee ki nauna President oina thaupuna bakhankrei All India Congress Committee ki General Secretary KC Venugopal na ngasi thokiba cherol amana Okendrobu President oina khankhibani Pakistan ki lanmi singna yanakiba ceasefire ki wafam thugaiduna Bharat ki ngamkhaida nongmai amadi misal kapsilakpa leptri Pakistan ki lanmi singna Jammu and Kashmir ki Punch district ki LOC da kapsilakpa anti tank guided missile cell ani kapsilakrai adubu laibok favadagi missile cell ani du pokhai khide tongda India Army ki engineer singna asoi angam yaudana diffuse tawkre hairi Jiribam ki Uchatholda laiba New Life Academy School ki kunhumdoi shuba annual sports meet lisingni taramapan ngasi ayuktagi mass pass contingent kaya na saruk yaduna hawdokrai thoram aduda Premjit Huidrom CO 87B and CRPF Uchathol na chief guest AATS Mani Singh Principal New Life Academy Uchathol na President Loinana Hobson Jemek Administrator New Life Academy na guest of honor oike thoram aduga mari lainana school aduki Principal AATS Mani na New Life Academy School asigi sports numit humni chathagani mahiroi singbu masa mau fana thamnaba amadi sana khonababu yokhatnaba pandamda pangthokpani haiki ngasi nongthil phone kiba pauche singda kari kari maru ba pau yakhibuge habadu ma'am puna ming tamnasi Pandam tongan mafam singna miyam section mifam pangthokpa hokre MLA Homfuna October Kutamazai Pawi Munga Sub Saba Philip Lock Tokodabani Poi Lemro Isagi Lon Ngang but the South Talks of Bangamdaba Miwe Adu Mariba Sibunate RK Ranjan Isted Bander Kongjang Ningol Chako Yanguna Pum Pambi Matam Sangdok Piwa Lambi Tinkre Police Tan Kaikre Survey report Hawaii Drabadi Ban Blockage Chatragani Tamnado Manaba Manipur Kansi had a low Kibalangaki resolution NPF na mawa law khidre Tripura da lenga ki skun kun skun na sinakre lairik pirol midday meal di lenga na puthokani hairi kadagi drive ta yamna yungo amadi wang phagat khre differently even person singi mingda pasha khaibi ganu paujel framework agreement Manipur ki integrity shok pa yaroi haiduna section mi pham khre drug lalol mioi ahum yamna badak kunara fare amana na thokre coordinating body cry na Manipur ki apun masaktam kahendna ba section mi pham na warep law khre Yungang amasung yungong pagatruman kre Kangla Pau Kokomi gi makha da tongan fam singda wakat pham duna protest tokre state vendor pofam phambi singna pofam phamgi matam sangdok piu haina irang hortuna lambi thingkre state ki interest sokpada kalam paidu leithok loi Thoban police na alada amadi ajungan gelwe na drug chaba mi ohum pagat pangam kre rais pana noni amai tamilongi mahiroi sing unakre Loislak pada maru papa amukan na pizari
mityeng makhada mahiroi amadi miyamna ngasidagi mafam kayada khongjang sangsinba haukhre kholau kaya laukhre NPF na makhoi yauna sarkar na lawba warep amabu semjin sajin bani haina phongdok labani na kudak ta sarkar asidagi withdraw tawgada bani haina MPP gi president oinam jugindro na haikre Miyam gi kudongcha na bagi damak quick service vehicle ama lamjingba motors na thambasi yamna fai haina district transport officer DTO Imphal East Simon Kaising na phongdokre amadi lamda masigi youth singna North East pumbagi manungda khwaidigi talent leiba Henley haina Manipur University gi administrator Journal singna singthakre ngasigi onadi Manipuri Paul loizare miyeng tabiriba singbo amukana khurumjari Lakadoriba ningol chakobada set innabagidama quality leiraba ahongba mamalda pinabagidama